पाव हिजरी इंडिया टुडे स्टेट सर्वे मणिपुर चाही अहम थंगना हिरम खुदिमक फगत्पा अपिपा स्टेट ओदंगलपगी हराव तयंबा फोंदोक्रे चिंगी मफम सिंगदा उमंग पाक सना कोखुबा असदा चीफ मिनिस्टर एन बिरेन नुंगनांबा फोंदोक्रे ड्राइवर्स डे के थौरम मफम कयादा पांथोकनख्रे लैखिद्रबा ड्राइवर्स सिंगी मफमदा इकाइखिनबा उतख्रे मणिपुर लेंगांगना थौसादबना स्टेट असगी मोटर वर्कर्स सिंगना अवाबा मायोकनबदि हाइना AIRTWF की नेशनल सेक्रेटरी जीवन कृष्णना फोंदोक्रे अमदे म्युनिसिपल काउंसिल की मिखलदा काक्चुंग म्युनिसिपल काउंसिल की ओइना अपुनबा वार्ड तरानिथोइदा बीजेपी की मिरेपसिंग थादोकनबा सेम साबा लोइरे हाइना बीजेपी काक्चुंग मंडलना लाउथोक्रे खुरुमजरी पोनी टीवी न पिजबा प्राइम टाइम मणिपुरी पाव मियंग ताबिरिबसिंगबो जेनिफर शर्मा तराम नोकजरी हौजिक पाव संथोकना पिजरी इंडिया टुडे's State of the State Survey 2022 da pikraba kanglaipak Manipurna the most improved small state overall thangna chahi ahum tarakpada Manipur gi miyamda harau nungaiba phungdokre Planning Department Sinduna Emerging Manipur Haina Mingthonduna City Convention Center da pangthokiba thorom aduda Manipur gi Chief Minister N Biren Rajya Sabha gi MP Leisembasana Jawba amadi lengak asagi atai Minister MLA amadi official kayana saruk yakhi lunyana miyamna masak khangba state ama oine ba hotnarakpada achoba thodang laukiba department singi makok thongba official singdasu ikai khumnaba utkhi thorom aduga mari lenyana Chief Minister na hai Piklaba kanglaipak asida laiminari bamiyoy khudingmak amaga thazaba thanaduna amato ibagi wakhalonda nungsi chanana amadi tangdu laitana hingminasi jingi mafam singda umangkok thokpana aikhoi nungnang ngai oiba phibam amada leire isa hingnabagi damak miyam pumnamak hatpagi wakhalon thadoklasi tungi mirogi damak kari toba yabagi haibadu khanthabiyo district administration singna thabak niyom chumna tawbiyo laibak irang hahon bigano Isagi thaudang amadi wayalgi jatna pathapum namak ngakna chapiyu haiki amaromda matam amada lengak londa asoiba kaya lairambana ngasi district boundary singi matangda tangdu leitaduna leiribane reserve forest protected forest ni haiba khangna khulta silamba madu una usinadana lairamba kaya asina ngasi fawbada laikhai tadaba phibam amada lairambane legislature gi leiriba kayat singi manungda executive haibasna thaudang khwaidagi chawi Miyambu wakal tahan bahai basi executive ki mathoni hainasu Chief Minister na fungdokhi. Sada le kona awat ko sa rajin ko purakan mo to. Proposal thar kan le ba police. BMJS wa ida. Men claim maps. Laina khundana kamai lain duino. Ana ba gi diagnosis phajana to goida thabe abrahim. Ana hi to mission duino. Karai na diagnosis khundana chidokte. Amayam to ne ko to ko. Adu ni no ngure ni ngai le kai ni maps. From the Taurinas. Fazana diagnosis of Sisiman diagnosis. According to Jeffrey, I don't believe I could government in the concrete road to Central Limansi. Manipur said, Ha, Frank Riman, the Taliban, Tama, Tanet, Munga, Ha, Tanet, Munga, Pariam Panan, will ask over. Admadu impact like him. Pariam Panapalas over, no head, Tarba, train, Pazero. Other than a solution, Carino, Rajesh. Ma'am, solution karino. Adoi concrete roads. I am police officer. The why I appreciate quality control to be. Must see any compromise of women. Say schools are on it. Anna may have to come with you. After we go somewhere, I can note of the Nigerian Shiro. So, it is my request. DC Singh, SDO Singh, no administrator, no executor, no Aramon to say, like what you in a Bakura. No Chumba to say, like what you in a set. Other know the rules of procedures, conduct business, know the PD, constitutional right, constitutional hatto. Adu beyond Chakano. Adu beyond Salama, I am the Manipur and restraints. Reserve forest Shiniko, protected forest Shiniko, unglass forest Shiniko, agricultural land Shiniko, wetland Shiniko. I couldn't command the Prakaman Hungary. Lower the lady, but I tell you, it is your responsibility. I don't know, ma'am. State asigi miyam gi seba tawbada thawaina pontha pikraba driver chahum kuntra mari gi mafamda haikan leket tamduna kuntra mari suba drivers degi thoram pangthokre
ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝ ꯄꯨꯝꯕꯗ ꯂꯩ ꯍꯥꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯈꯥꯁꯤꯝ ꯋꯥꯁꯨꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ngasi khuman lampakta leba interstate bus terminal da all Manipur road transport drivers and motor workers union gi mikyang makhada joint coordinating committee 34th drivers day observation listing ani kun humdoina sinduna kuntra mari suba drivers day gi thoram pangthokre thoram aduda saruk yakiba minister Khasim Wasumna hai state asada lairiba mipum khudingma ki punsi maram ama natraga amada drivers singi khutta lai drivers singi sacrifice ekhoina taraina loba yaroi drivers singbu ekhoina ikai khumnaba utsi state asda lairiba ching amadi tamgi mioi sing amata oina punsinba amaga fauna bada drivers singna achoba thodang lauri state asi chingna koisinba mafam ama oiba loinana miyamna chathok sasin tawbada drivers singi matengna ngamlibani state asda lairiba miyamna nongmada changdaba yadraba potlam sing khudongcha daba kaya mayok naraga highway singda puslakpani ban blockade laiba matam da su driver singna khudong thiba mayok nagani khangna miyam gi kathopa amaga loinena seba tawriba aikhoina kafum thokte driver singna thodang yamna chawraga su driver oriba singna laingak na amadi mari reinaba department na driver sing yauna miyam gi khanna semliba rules amadi regulations sing ngakna chatpa darkar oidri department ki maikaidigi driver singi khanna chawkhat thorang amadi yaifanaba matam gi pangthoknaba hotnare Handakta Sekmaida Hangdokiba Interstate Truck Terminal Asida Driver Singi Rest House Parking Facility Lainaba Hotnare Terminal Asi Taba Lambi Yauna Awat Apasing Samjinabasu Hotnare Masigi Matakta State Highway National Highway Singda Akanaba Mafam Yenglaga Rest House Ama Semnaba Laingaki Taurang Lairi Hanasu Fungdoki State asigi motor workers singna thengnariba awaba sing ase Manipur lenga ki mari leinaba singna thausa daba madi yengsinba watpagine Manipur ki motor workers singna thengnariba khudong chadaba pumnamak national ki thakta phukatkani haina All India Road Transport Workers Federation New Delhi ki National Secretary Ziban Krishna Sahana fungdokre Wafum asi ngasi All Manipur Petroleum Taxi Drivers Union AMPTDU nasinduna Malom Oil Depot manakta pangthokiba kuntra mari suba drivers day thoramga mari renena fungdokibane CITU Manipur ki convener Ketrimum Santa IOC Limited ki depot manager operations ngahorning kasung amasung saknairaba trade unionist Yumkham Bupen Chandra Gosna saruk yaduna pangthokiba thoram aduda chahi kaya gi mamangdagi lambi gi khudong thiba thodok kaya na maram oiduna laikhitraba motor driver amasung workers ngi photo da awaba fungdoktuna haikat laikat tamki lunyana laikhitraba singi imung manungi mioi singda achamba khudol tamduna ikai khumnaba utki thoram aduda Jivan Sahana awaba amasung nungaitaba wafam phungdokpaga loinana Manipur driver amasung workers singna thengnariba khudong thiba sing ase India gi atai atopa mafam singda thengnariba singdagi heli State asigi motor workers singna thengnariba awaba sing ase Manipur lenga ki mari reinaba singna thausa daba amati yengsinba watpagine State asigi motor workers singna thengnariba khudong thiba sing ase India sinba thungna Federation asina khanganduna leibak asigi Surface Transport Authority singi nakong yeungnaba laugani masigi sumatakta phangpham thokpa khudingmak fangnaba hotnabada piba yaba mateng pigani hainasu fungdokhi that those who have lived us, those who have sacrificed their life, they have kept it in their mind, they must assist to their families, and it is my humble request to all of you, please unite all the drivers. Unity is the strength of the drivers. Drivers of petroleum as well as drivers working in all segments of the transport, that may be in bus, that may be in lorry, that may be in auto, in various segments. It is our moral duty to assist them, to unite them, fight for their justice, fight for their legitimate demand. Manipur ki tongan mafam singda pangthoknabagum Thoubal district lairiba All Hairok Auto Owners and Drivers Action Committee na sinduna ngasi Hairok Partu mayai lekai gi sanabungda drivers de gi thoram pangthokre All Hairok Auto Owners and Drivers Action Committee na taratarulak suba oina Sacrifice for All haba timda pangthokhiba thoram aduda Thoubal district ki Auto Association apunbagi secretary Ningthauzam Jiban Manipur Motor ki General Manager ICJL Manipur Motor daki Ningthauzam Sursanta Kaisam Binita amasung Champra Thongtu Wangjing Association ki Secretary Sanasam Chawbana Maru Abamithung sing oina sarukya ke
Thoram adugi saruk ama oina association asagi makhada auto thominaramba laikhidraba driver singi mafamda makhogi imung manungi miyoi sing yauna haikat laikat tamduna ikai khomna botke tungda hana association gi thaupunamba member laikhidraba driver singi imungi miyoi amadi association asagi makhada auto thauriba driver singdasu achamba khudol tamke Thoram aduga mari lenina Thobal district ki auto association apunbagi secretary Ningthozam Zibana haikibada auto driver sing asana ngasi fawbada kathoktuna lakle school amadi college ki mahairoi singi atong mal tangkhai hantana lobada natana makhoi gi school amadi college fawba thinduna lakle auto driver singna transport department da kariba tax asi yamna chawri bane tax mayam asi thiraga miyam gi seba tawri bane masigi marakta reserve pubiraga selmun bi hoba kaya su yawdaba natte haike Manipur ki government amadi transport department da kari pa income che yamna chawe sigi maramda permit tax adagi gari number ta ba changli pa paisa haiba mayam si changlaga ekoi miyam gi seba tawjabane nasi thabuk su bada miyam da big money ama kara ga ekoi seba tawjabna je miyam da khanbiu miyam da ekoi request tawjari aduga driver singna pa daita ekoi awa daita miyam lai khre ekoi karmana thengai koi samna ba kanda ekoi sibu Reserve pubiraga paisa munba kaya thenare tongliba gari ekhoida tongliba passenger se hek taabada gari di kitang taargona sopaka MRI haye scale TC scale haye इसलिए follow भी देगा लड़ाई हो सकता है तब पूरे आते हैं अदों की थाप तक कोई नहीं सेवा तोड़गा कोई मियाम दा कथों पर कोई ना थोड़ा फना सही निशान से ना सेवा तोड़ेगा कोई ड्राइवर इसीना उसी थोपू उसी दा आइना हाइरिंग आई रहता ना पांगन थोड़ा मगा हफ्ते लिए Jiribam district asu all Jiribam road transport drivers union Jiribam Manipur na sinduna ngasi Jiribam gi hilga talaiba community hall da kuntare lak suba drivers segi tharam mapung fana pangthokre amadi laikhidraba drivers sangi mafamda haika laika tambaga loinina imung manungi miyoi singda union gi makai dege achamba khudol tamduna ikai khonna botke ngasagi thoram aduda Manipur Building and Other Construction Workers Welfare Board ki chairperson K Sarat Kumar All Jiribam Road Transport Drivers Union AJRTDU Jiribam ki President M Tom Babu Advisor Dr. S Joy Kumar Advisor CS Mukta amadi Union asagi Auditor N Lakhi Kumar na maru eba mitung sing onya saruk yake Thoram aduga mari lenina Manipur Building and Other Construction Workers Welfare Board ki chairperson K Sarat Kumar na fungdokibada lamdam asda lairiba miyamna kangluk ki khena bathamdana matam pumnamakta driver singbu ikai khumna fam thoe All Jiribam Road Transport Drivers Union AJRTDU na thaudang lauduna Jiribam da lairiba driver singi imung manungi miyoi singda labor card sanaba list ama semdoknaba hotnase madugi matung inna mahakna lairiba welfare board asagi makai dege piba yaba khudong chaba khudingmak aigi migi haba wafum thamdana driver singi imung manungda mateng pinaba hotnakani loinana union da yauriba driver singda natana Jiribam da lairiba auto rickshaw thauraga nomagi chara taliba miyoi singnaso Manipur Building and Other Construction Workers Welfare Board ki makai dege lauba yaba kana basing asil laubiyu haike Similarly, drivers union of Montenegro, kunci hingga auto rickshaw ki aplikasinya sing auto driver tiba auto rickshaw ki merasa jaga seperti mungkin kaum mana auto driver sing itu mungkin itu ada di Musa masih ada tapi apa pun masih pakai apa motor mana apa ini mungkin ini pulang mungkin nanti itu berbeda masih mungkin nah, kalau kita sudah sing, aduh, apa sendiri atau di mana makan ada, ini, jadi mana lagi gua, usia section ni, orang taruh segi, atau orang segi, nampak, ini activity dia macam nanti kalau, pangan apa, super beda, orang nanti Jatliba chahi asigi Mars ki ahan bachayol da pangthokadoriba Urban Local Body Municipal Council kuntaret ki mikhal asida Kakchang Municipal Council asida apunba ward tara nithoi asida ward khudingmakta BJP ki mirep sing thadoknaba thaurang pumba sem sabaloi haina BJP Kakchang Mandal gi President Yengkhom Achona fungdokre Thadokadoriba mirep khudingmak mai pakhanduna Kakchang Municipal ase BJP paninaba Kakchang gi ward water lairiba BJP gi thomi khudingmakna amata oina hotna miniduna BJP ki mirep singu mai pakhan minase mikhal asida BJP budung sibiduna BJP da mirep oning basingnasu masa masa ge biodata Kakchang Mandal da patient birak wat yagani haina fungdokke
BJP Kakchung Mandal gi office da pangthokpa pawgi mifum aduda Kakchung district la riba municipal council ahum Kakching Khunau amadi Sugunuda ward khudingmakta BJP gi mirep sing thadoktuna BJP gi council semna honarakani haina BJP Kakchung district ki president in charge KS Indubalana Fundurakle BJP Manipur Pradesh ki secretary S Premila BJP Kakchung Mandil gi thaupuba sing amade Kakchung municipal council gi mirep oigedaba kayana saruk yakhiba pawgi mifum aduda Indubalana hai ngasi mak India da amade Manipur da BJP gi lengak lairibane BJP gi lengak asna miyam gi yafana bagi demak scheme kaya paikhatliba scheme sing asi aikhoi gi miyam da mapung fana fanghanaba BJP Manipur Pradesh ki president is Sarda gi mikyang makhada honaduna BJP gi mirep singbu mai pakhanaba pun hona minasi haike Pawgi mifum aduda saruk yakiba BJP gi invited member Naurem Nabachandrana hai Kakchung Municipal Council gi mirep Mikhal asada BJP gi mirep na soidanamak mai pakhana bahona minabaga loinyana Kakchung AC asi Manipur gi manungda khwaidigi sotharaba AC ama oiriba asi men khatpa ngamnaba Narendra Modi amade CMN Biren gi lamjing makhada miyam da piriba kanaraba scheme kaya asi fanghanna basu punna hona minarasi haike World water leiriba amadi polling da leiriba Bharatiya Janata Party Karyakarta Singh Loyana polling ki member khudiyapana kan hona bire heraga lakadariba Kakching Municipal Council ki vote asida wat taraga nithoi mak BJP candidate thadok cheri bising aduda vote pibire heraga kahandaba yade habagi wakalon aduga iroina re heraga kan hona minasi National Highway 102 Imphal More Lambi asi Trans International Highway olaknaba lambi paktopagi thabak sathariba asida Thoubal district ke Khangabok High School mamangda semgatliba road median paring asida Khangabok khungang changkinaba turning point ama chawna thambinaba hanadagi mari linaba singda taknaduna lakpa adu tabi bagi mahutta ngarang ahing lona lambi thingzilambagi thawongbu yaningdaba uladuna ngasi masing yamlaba Khangabok Higher Secondary School gi mahairoi amade laikai miyamna highway asi thingjinduna khongjang Sangsendure Khongjang aduda saruk yakiba Khangabok Development and Students Union KDAS UG President Thokchom Kirana Hai Numit Karani gi mamangda mafam asda Khangabok khungang gi miyam amade mahiroi sing chatpada khudong chanaba highway gi paring asda turning point ama khara pakna thambinaba DC Thoubal SP Thoubal amasung GR Infra Project Limited ki miyoi singda hijakiba laikre Official sangi Michael Dekisu wafum adu thabak oina pangthok naba thazaba piram ke adubu hairiba sing adugi ona taina bada mafum asida ngarang ahing nongyai matung pung 12 minute kuntra taba matamda GR Infra Project ke thabak suba miyoi sing laklaga lona lambi thingzilamba asi yaning de Kariguma miyamna haizaba tabi drabade Prime Minister yauna center gi mari leinaba official singda wakat kani hainasu fongdokhe Ako yojik GR Infrana ako ki NHIDCL ki makha do ju shemi bani to ko khabu ki oina hairi lambi ase yamna pikna thamamba tasengna Manipur government ki oiba DC SP amasung khabu ki oiba clubs organization mayam pulakanda DC da phaminaraga hairi lambi ase phatpa haina yanaki bani to ngarang numidang gi ahing pung taran thoi makhai da moina loktunaraga hurana hairi lambi se thimbirame masi tasengna nungai jade khabu hairi mafam ase yamna education zone oiba mafam ni Khambok chida more than akhoi school tara hena leiba adugamba miyoi lising kaya gi students mayam abu putholi lamdam amani hairiba mafam ase hairiba education rights mayam ase akhoi manak pasina khoi da pen da phungdoi maramaduna Manipur government na jisina promise taugiba NHIDCL na promise taugiba GR Infra na promise taugiba hairiba khudumak hairiba mafam ase lambi patio nata targadi education right matpagi matungina akhoi higher authority da haibate National Human Rights Commission da even PM yona ba khoi che thajagani Ngasigi masing yamlaba miyamna highway da famjinduna lambi chathok sasin tawbada athingba pirakpa atuda Thoubal police ki masing yamlaba police personnel sing laktuna miyam adu taktokhe miyam ge khongjang aduna maram oiraga numit yungba pung 12 dagi nungthil pung 2 rom highway da chathok sasin tawriba miyam da chaun akaiba pikhe Pensioners singi pidana leiriba retirement benefit sing atubada pitok piu thabak tobagi matam chahi humpu phawba oibagi mahuta chahi humpu nithoi phawba henbiu anoba pension scheme gi mahuta hanagi chatna ramba pension scheme chana halu haina JACF All Manipur Trade Unions Council M2 amade All Manipur Government Employees Organization
AMGEO na lengak ta appeal torakle ngasi lamfel pata laiba minor irrigation department ki campus sa pangthokiba pawgi mifum amada JAC asigi secretary general TS Momochana hiram asigi matangda makataraduna hauzik oina pensioner leasing ni fu manga amadi family pensioner leasing tara hundoi lay hariba pensioner asigi fangfam thokpa pension benefit asi charakna lupa crore chatruk oigani masi atuba matamda lengakna pithokpiu Haukiba December leasing ani kunithoi faubada lengakna piriba DADR asigi chada kunipal ni Central Gina chada kunthwa nipal ni ani asida leiriba chada taragi khetnaba asisu chatliba January tha asida men khatnaba hotnabiu Atuba matamda Wages Board mifum phambiduna casual amasung master role employees singi anoba kutsumal rate chanahanbiu Panduna lairiba pensioner singi GP final amade advance na chingnaba atuba matamda lengang na pithokpiu hainaso appeal tawrakli Hujik service to we servicemen singi future later because of marare retire to kanda makogi service ki security later retirement benefit retirement security am to later hojik laiba new pension system sida retire to kanda phangatoba pension ki sangsi atuki matik migaroiba amount practical na koina retire to group employees sing khara khak makoi na phangiba pension ki sangsi hangba matamda lupa lising kuthra ki sangda phangamba kuthra ki matik ta phangbai mamsi thagi moina phangiba pension benefit si lising hom sangwa lising khar ka hele sino ko future jakoina Kumai to retirement life to lingini. Asigu matakta de DR gi khudong sabasu amata pide. Aduna masimasu sarkarna khanabiraga paitigi maru oina new pension scheme si scrap to biraga hanagi old pension system duda hanjan birangnaba akanba jesina sarkar gi miyeng singsan binaba nolugna haijari. DM University ka mari lenina mahairoi lup tarukna moral support piba oina DMU ki makhada leba college singi mahairoi singna changsliba khongjang aseda saruk yariba asebo mahairoi lup tarukna insinduna khongjang aseda mahairoi singu yohanba man mawngda Manipur lenga ke higher and technical department na insilaga khongjang sangsina ba honariba sing lebna tharoi haina threaten torokpa ki thawongbu mahairoi lup tarukna akan ba mawngda yaningba phongdorakle ngasi KSA gi office ta pangthokiba pawgi mifum amada mahairoi lup taruki coordinator oriba Vidyanandana Hai DM University na UGC 12B fangbang ngamdabada maram oiraga UGC ki makhada samgat sagat kadaba project kaya lauthaba yaraktaba amade mapung faba university ama oina lauthokrabasu UGC na masak khangdabagum tawriba asida university asibu kannaba haiduna makhal makha kaya gi khongjang sing sangsanduna lakibane Adubu lengak asna makoina sangsan lakliba khongjang asi ubi deba asna maram oiraga hena akan ba khongjang kaya changsan lakibane DMU asik kanna bahot nirabasu Education Minister amadi Education Commissioner na Development ki thabakaya asi thengtahan bane Lainga ke Higher and Technical Department ke Deputy Secretary Daria Juri Analna thokpa Gerol Amada Mahiroi lup tarukta insinduna isu sakat paki mohongda phongdok liba wafum ase Education Minister amadi Education Commissioner na mathau ningthina tarukta badagi thoklakpani hainasu maral sirakle University asik kannana bagi tamakta mahiroi lup tarukna tongan ba makhalgi khoi khongjang sing lepta le sangselapani aduga hariba sangselaba khongjang sing asida Manipur lengana makhoi chapsaba response ama matam sangna pidana lak padagi akhoi masidigi khongjang asi tangai phadana khoi kansan daba yadre haibuna maram oiduna akhoi handaki 2023 ki January ki tang ni pan sidagi hona akhoi akan ba hena jason makhalgi phire ama kona longmina rakanda DM University ki khongjang asi hena kansan nana bagi phire ama oina akhoi kan ma khongjang changchen ba hawra kibani adu sigi makhata rakusida akhoi mahiri lupsing e maike legi tegi thamjaning basi akhoi DM University se kannana ba hona jariba asida lairiba concern Education Minister aduga Education Commissioner na makhoi yoba lokpham thokpa makhoi responsibility do lauda badagi DM University asi hoji pawda development asi tindhan bani habisima amuka sohanna ina thamjari Mitei bu Sedul Tribe Lisa Chalhanaba Changsilapa Khongjang Saragama Oina Ngasisu Infal East ki manung chanba kakwa bazarda SCDCM na sinduna wakat Khongjang Sangsan Kre Khongjang aduda saruk yakiba SCDCM ki co-convener Sawrak Pam Sumatina Hai Democratic oiba mawongda Khongjang Sangsan ba asada kakwa police station na atingba piriba ase aran ba khongthang ne SDGCM na tan liba demand ase MLA Minister Singnasu achumba khongthang amani haina launaribane Maram aduna lagliba February da pangthokadoriba Manipur Legislative Assembly gi mifum asda hiram asigi matangda putoktuna khana nenga haning bagi apambasu phongdorakle karigumba hariba wafum asi lengang na thawoidaba tarabade akan ba khongjang kaya changsan lakane loinana SDGCM na lagliba demand ase Indian Constitution na piriba right ki makhada isagi hak kanjana ba amade iramdam kanana bagi
kananabani masida community amatada singnaba laite haike Pogi merak thakna atin babre ama lauminasi Admission open. 1-year diploma in computer application, DCA, PGDCA, CCC at Nirma Computer Academy, All Lambulan near GP Women College and Nailit Center, Kwakaital Bazaar, Imphal. Course certified by Nailit. Free soft skill spoken English class and scholarship facilities are also available. For more details, please contact us 8787-583445 or 700-505-6748. Breaking betung taram nok jari makata ba pau hizari Manipur lengang na sa thariba war against drugs ke khongjang sogat po oina ngasi kha Manipur College Kakchingi Internal Quality Assurance Cell IQSC teaching non-teaching staff sing amadi students union na khutsam na sinduna silent poster rally ama chatkre Kakching chumnang da leba Kakching police station mapadagi hauduna Kakching bazar fauraga Kakching kaithel macha naudam bazar fabat chatkiba poster rally aduda lenga ke war against drugs sogatle Raise your voice against drugs haibana chungba warol sing thaba placard sing sizinake ngasgi poster rally aduga mari lenjana kha Manipur College Kakching principal yumnam suniti balana phungdokhibada Manipur da leriba naha sing ase tongan ba nisha sing ipak da lupagum torpa asina maram oidaga miyam da nisa sizinaba fatte haibasi khanganba oina ngasgi poster rally ase pangthokpani Aikoi punna nisa ke mayok tele minaduna apaba kunai amadi lamdam ama ohenbada saruk yamina si hainasu apel tawrakle IQSC amadi student events amadi non-teaching staff kuna mga kunsilaga asumba rally masinja bali rally is a silent rally and asi war against drug and have got Manipur le riban ha si ayamana drug ki tongan drugs amadi particularly maruay na music number 4 ko hairo buli ko hairo plus atop nisha mayam da amna angang si amna lupag mo do ko se de kita mayam da khangan bo oina si handi ha bisu khangan bo oina poster rally sinjab Kaibi fauduna Sawom dagi Sagolmang Tamba lambi asi sembi naba ad hoc committee Sawom to Sagolmang road na lenga ki pukning singsilakle ngasi lambi asi sembi debaki matangda yono complex da pangthokiba pawgimi from amada ad hoc committee Sawom to Sagolmang road via Kaibi ke convener and langnambana high lambi asi sembi naba committee ki mihut single lonyana executive engineer chief engineer amade works minister Konthauzam Govindas ka minister gi chamber da punna famine duna wari sanaki balai kre Maduda lambi paring ase numit nini gi manungda siam na bagi damag yathang pikrabasu ngasi fawba sembidana laidri maram aduna khoi shagnaraba miyamna tha asigi tara ma thoida khongjang sangsilakpadagi tha asigi tara manga dagi lambi siamba hawragani haina PWD gi mari lenaba official singna thajaba pirakhibane wafum adu committee asina thabakta onthok piraknaba khawrang nangai baga loinana athuba matamda lambi paring ase samjin binaba mari lenaba singi pukning sangsilaklei Bisnupur district ki manang chen laiba Lions Club of Ningthokong amadi Thodam Optics na khutsamna sinduna nomagi oiba lemna mit layang bagi kem ama ngasi Ningthokong da pangthokre amadi Moirang dasu Lions Club of Moirang amadi Siza Hospital anina sinduna mega health camp amasu pangthokke ngasi Ningthokong da pangthokiba thoram aduga mari lenyana LCN ki president KS Ramanandana hai Club asi listing ani mapal da lingkhatuna ngasi fawba miyam da tengbang bagi thabak thoram kaya paikhatuna laklei Loinana Lions Club International gi chana kanglon gi matung inna chahi amagi manungda amuktang oirabasu ubangam bagi panggal ga mari leinaba thabak tawgadabani haibagi wakalonda yumpham oiraga ngasigi kem asi pangthokpani haike humanitarian oiba servicing gi mani chana nyoi gi min chi yam maru oiba mit yaw ko gi chokpa pan ba leiba da min da khota hai ba chi yam nyoi da nuai ta ba ma leina masi yam yar lungna hamina bagi panda mamada Lions Club International की डायरेक्शन में तुम्हीं ना सही है मगर मुझे क्लब में ले बता रहे थे कि कोई विजन के ऊपर स्क्रीनिंग
ꯇꯦꯁ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯒꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀꯤ ꯅꯤꯡꯊꯧ ꯀꯧꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯊꯧꯗꯥꯝ ꯑꯣꯐꯤꯁ ꯁꯦꯟꯇꯔ ꯕꯖꯥꯔ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯥꯏ ꯍꯣꯁꯄꯤꯇꯥꯜ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯑꯣꯐ ꯏꯝꯐꯥꯜꯒꯤ ꯃꯖꯦꯟꯕ ꯗꯣꯛꯇꯔ ꯑꯦꯜ ꯆꯥꯎꯕ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤꯁꯤꯗ ꯂꯝꯗꯝ ꯅꯤꯡꯊꯧ ꯀꯧꯅ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯑꯥꯏ ꯀꯦꯝ ꯑꯃ ꯄꯥꯡꯊꯣꯛꯆꯕꯅꯤ Hindu Aryan gi oba Mahabharat ki lan tawdringaida Maitei masa gi oba chatnabida yamna khumang chawsinba ningthau panba leibak oiduna chahi lising kaya palaklabani maram aduna handak home minister na lakpada iramdam asi Mahabharat ta yawba Manipur ga mari leina halamba adu aranbani haina Southeast Asia Cultural Organization SICO na yaningdaba fungdoraklei Luinina puari ga mari leina lamdam asigi ariba wari singbul gi maramda akhang ahi saraga pangangangduna Kanglay miyambu lana lamjing bigano amaramda iramdam asi mayangi marolda Manipur haina kauriba asi hongdok triba makai India ki luchingba singna lamdam asida ngai hak laitina laklaga Mahabharat ki Manipur ga mari leina halakane masina maram oiraga iramdam asigi yamna fazakraba akupa warol puari inat lining laishol chatnabi khangdana lana haizin bagi thawong asi matungda tawduna basu appeal tawraklai Hawkiba January 3 Union Home Minister Amit Sahana Mahabharat ke Manipur bu lamdam asini haijinduna Arjun gi chara nodani haina amuk semjin sajinba puari ama puthorakpa asigi marumda aronba agenda laira bara habagi jingnaba lai haina mahiroi luk tarukna fongdurakli Luinana lamdam asibu khango thakta kaukiba Manipur bu Mahabharat ki Manipuri hairabadi Manipur state ki maming Manipur kauriba asi onthokpiro taranipal suba chahi chada kauba haukiba Manipur gi mahutta Yelhau Furuka Chunaba Lebak Miamna Yaba Maming Amat Thonbage Mathau Taba Laklabra Habasi Naina Ningai Oire Masi Lamdam Asigi Puari Nat Madi Saktamda Tungi Mirolda Chamam Naba Pokhan Laknaba Thawong Kayadage Ngakthok Chanabagi Damaktane Mahabharat ka Manipur ga Mari Lenya Handuna Puari da Maring Marang Hanba Amadi Saktam Manghan Bagi Thawong Asi Makhatana Kanagumba Amatana Tawiroi Dabane Asigumba puari bulana uhalaga chamam naba thokan naba sinlakpa ase mahiroi lup tarukna akan bumongda kandem tawi hainasu fongdurakle Antarctic English School AES Yaripokta Class 10 Fawba Tamkiba Handak Lakthokiba Manipur Public Service Commission alauba Manipur Civil Services Combined Examination da kunithoi suba rank tamai paktuna lamdam asigi achoba thodang puragadaba Yaripok tuli haldagi Nur Kamal Saikpu taramna opaga loinana lupa lakh amagi selgi mana piduna ikai khunaba utkre Antarctic English School na sinduna ngasi school asigi campus da pangthokiba taramna opagi tharom aduda Administrative Council Antarctic English School ACAES ki Chief of Council RR Ahmad AES ki Principal P Samor ACAES ki Deputy Chief of Council Yaqub Ali Secretary General MD Zakir Hussain Information and Publicity Secretary MD Rafi Ahmad Amadi AES ki Vice Principal MD Rahimuddin maru oiba mitung sing oina saruk yakke Thorom aduga mari lenyana school asigi Chief of Council RR Ahmad na hai Lamdam asigi naharol singbu mahi masing mapung fana pinabagi pandamda Antarctic English School asi lingkhat ke bane School asina Doctor Engineer Scientist masing tingam dana puthokre UPSC na lauba Civil Service Exam da mai pakiba amadi interview changkiba kayasu yakre Masi school asigi amadi lamdam asigi chaktok chaningai ni Nur Kamal Saik kumna punsida mai pakpa miyoi ama oigi hairabadi oja singa anakpa mari thambiu haike ngasigi thorom adugi sarokama oina punsida karamna mai pakadagi habagi matangda mahiroi sing amadi Nur Kamal Saik ka interaction program amasu pangthokke Loyalam Public Library Wangjing na sinduna ngasi All Assembly Rota Laiba Hindi Parishad ki holda pangtokpa achamba thoram amada sarat salam na iba punsigi numidang wairamda iroi haina mingthonba lairik ama fongkre mana yen thokpa amdi lairik fongba aduda RK Sana Yaima Nongmaitem Kiran Kumar Moirangthem Rajendra Sarukyake lunyana thoram aduda library asna piba Loyalam Public Library Award na apaiba tangoi haina mingthonba lairik asigi aiba Assam dagi mai bagata kuchinake thoram aduga mari lenyana lairik adugi aiba sarat salam na hai lamdam asida lairik iriba miyoi sing aduki matik awaba kaya mayoknari masigi manungda lairik fong na bohot nabada Central Library na lairik laibidabagi awabasu thengnadaba natte Covid ki matamda sarengi lairik manga amasu mafam asda fong ki belai kre haina paudam ke
पैसागी अवाब मरसिदा अपेक्षति अपोर सोशल लाइफना लाइफ लाइफगी दबगदि हेना आई बिसिदा हेना साइके अवाब बिबा आई नतना ओजासिन द सोर द शबिरम द को मासिन खल अदु वन लाइफ अवाब बिसमरसिदा लाइफ को नमता बगैसे अदु ममांगी सहिदा 2020 नवेंबर की तांग अहुमदा आइसे मफम सिमकदा आइसे आई लाइफ सेंग लाइफ अत सेंग मंगा फोजेगी कोविड की मतम ओइबनिना बिसुदा दिबी खुनथाते तिनगिबा हाइकी कोविड दा नेबी तरा हेन तिबया लोइना लाइना की अनुलाई Lakhipur Prasasana Sinduna Humputara Mari Suba Republic Day Thoram Pangtok Nabagi Damag Ngarang Lakhipur Municipality Holda Kanani Nabamifum Ama Pangtokre Lakliba January Kuntaruk Pangtoka Doriba Republic Day Thoram Gamari Linina Fam Kibab Mifum Aduda Lakhipur Subdivision Ge Additional DC in charge Sudip Nat Lakhipur Ge Circle Officer Jonathan Baifai Assistant Commissioner Joy Christina Ngamlai Lakshyajit Gogoi Lakhipur East की JPC के अनिता देवी Lakhipur Municipality Board की Vice Chairman Leisungbam Robindro Handloom and Textiles की बिजोया Ward Commissioner Arambam Joyశ్రీ Raja Bazar ICTS की CDPO Sabita Acharji ABDO Gauramani Amadi Atai Maru Oiba Mioy Kaya Saruk Yake Khana Nainaba Aduda Sudip Natna Lakhipur Amadi Fuler Talda Lairiba Netaji Subhash Chandra Bose Bir Tikendrazit Swami Vivekananda Ravindranath Tagore Thangal General Amadi Bina Gandhi Gata Lairiba Mahatma Gandhi Gi Mitam Singh Mangjongna Lu Nana Sengdokna Basu Marilina Basingda Khangan K Lakhipur Assembly Constituency Pumbada Thoram Asi Mapung Fana Pangthokna Basu Miyamda Appeal Tauke Numit asigi ayupung mapal tabada Arley Higher Secondary School Lakhipur Ge Sanabungda mapung oiba thoram pangthok lagani hainasu miyamda pawdam ke Khasar gi Lakhipur da laiba Arley Higher Secondary School gi School Sports Promotion Committee na senduna numinini chupna sathagadaba ahumlak suba Inter School Sports Meet lising ani kun humdoi ngasidagi school asigi sanabungda hudokre Haudopaki Tharam Aduda Retired Major Furit Sabam Manidin, Lakhipur DSA Gi President Razib Goila, Assistant Commissioner Joy Christina Ngamlai, Lakhipur Municipal Board Ki Chairman Pintu Das, Lakhipur DSA Gi Indoor Secretary Mitu Acharji, DSO In Charge Hussein Ahmad Laskar, Project Director Jogender, Joint Secretary Purnendu Das, Kriya Bharati, Lakhipur DSA Gi General Secretary Debroberta Paul, Assam Police ki Retired Inspector Irom Gauramanina Maru Aiba Mithung Singh Oike Sports meet asige ngasi hauba namita athletics fencing sepak takraw taekwondo thangta amadi boxing na chungba masana singda atho hen tanake lunyana tolen khol amadi M Dev Singh Memorial Academy Binakandi Part 2 dana football amadi badminton sanake ngasigi haudopa namita school kun marige mahairoi chatruk henbana sarukya ke Haurebi Northern Star Club Amadi Haurebi Apunba FC ga Puna Sinduna Imphal West District ki Manung Chanba Haurebi Gangsai Bungda Sathariba Marilak Suba Chandranadi Trophy lising ani kun humdoi State Level 9 Men A Side Football Tournament ki ngasi sana ki ba Group J ki match ta Samoro United FC na ITFC Uchiwabu Panjil Mari Amada Mighty Bapi Cray Samoro United FC ki Mai Papagi Panjil Singh Adu Jersey number 22 Abung Sana Jersey number 6 Avinash Jersey number 8 Rakesh amadi Jersey number 14 Akasna Chankibane aduga ITFC Uchiwagi amatang ngariba Panjil Aduna ITFC gi Jersey number 22 Tikena Chankibane aduga ngasi sanakiba Group A gi match ta NSU Naran Konjul amadi YDCFC Kiamgai match ki apiba matam gi manungda Panjil amata chanaba ngamdana draw oi kre All Ziribam Sports Association na Sinduna Ziribam Higher Secondary School gi playground da satharakiba Thoksom Radhamani First Division Football League Tournament lising ani kun humdagi ngasi sanakiba match ta EGL Club na KSC bu Panjil Mari anida Mighty Bapi Cray EGL Club ki Mai Papagi Panjil Singh Adu Jersey number 11 MD Nasib Khana Panjil Ama Jersey number 10 Zetlina Panjil ani Chankibane aduga match aduda KSC ki Jersey number 3 Kai Khona masana masagi goal da kaushinduna Panjil ama chanjaduna EGL Club na KSC bu Panjil ani henduna match adu mai pakibane KSC ki Panjil ani aduna KSC ki Jersey number 10 Lanmin Dun amadi Jersey number 18 Manglen Chungna Chankibane Tournament asige makataba match na lakliba January 13 da Kagalung FC amadi PFC anina sanagani hairi Loishila pada maroiba pa mo kana pizari
India Today ki state survey da Manipur chahi ahum thangna na hiram khudimangta fagat pa apipa state ama oiba ngamlapagi harau tiamba fundokre. Chingi mafam singda umang pak sana koktok liba asda Chief Minister N Birena nungnang ba fundokre. Drivers degi thora mafam kaya da pangtok na kre, lai ki draba drivers ingi mafam da ikai khunda ba ut kre. Manipur lengang na thausa tabana state aski motor workers na awa bamayok na bani haina AIRTWF ki National Secretary Jivan Krishna na phungdok kre. Amadi Municipal Council gi mikhalda kakchung Municipal Council gi oina apunwa wartara ni thoida BJP gi mirep sing thadok na ba sem saba loide haina BJP kakchung mandal na lakthok kre. PONYTV na pizaba prime time Manipuri pau yang tabiri besingbu amukan nak kurum jari. Admission open. 1-year diploma in computer application DCA, PGDCA, CCC at Nirma Computer Academy, All Lambulan near GP Women College and Nailit Center, Kwakaital Bazaar, Imphal. Course certified by Nailit. Free soft skill spoken English class and scholarship facilities are also available. For more details, please contact us 8787-583445 or 700-505-6748.